ꯑꯁ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡ ꯌꯥꯗꯦ ꯑꯗꯨꯅ ꯑꯂꯨ ꯀꯥꯡꯉꯧ ꯉꯧꯒꯦ ꯂꯥꯟꯅ ꯂꯧ ꯅꯣꯏ ꯁꯤꯕꯨ ꯇꯔꯕꯨꯖꯅꯤ ꯈꯥꯡ ꯈꯥꯡ ꯂꯥꯎꯋꯦ ꯆꯥꯔ ꯌꯦꯡꯒꯗꯕ तरबूजा मुंदब खल लई लाए बासाग लई तरबूजा मुंदब सुमाय सोइदुएदना अदुगा थबक तवदब थुमनब मिदी थुमनबनेना थुमगोय चासनैको अदो आइदे चीनी वई चाइगे मी ngawe hai gai युदे हाइ दो पाना चीनी हाइ तैसलनी माइ तैसलनी सो मखदांग हाइ तैरनी आइना को चीनी तैसलेदना माय तखाइना लो स्वान किचिंग का तहलगको मी ngaw hai ga yo mi di thum go sa chela mi thum na ado ai si ni mi chai doi ta de an ta pai bi le hai ga ma kha tarom ja thum ya da de ko mai na sing te chele na sa lo तरबूजा साहन में फिर अयुब फिर आएगा तरबूजा जाए अयुब तुम और को सखाव का नहीं सासन लोग मैं कुछ नहीं चला मुझे जाके फिर चाट आमा रोए होगा पुक्का जेबा चौक का बुरु का लहा ने चांग फल ने चाट लोग तरबूजा थुम यादे सुमाय चीनी दे चला चाव मैं अदो मी थुम मै जाय चला मी थुम नम ने अदो चीनी मै जाय हां सिना रोय बोय रगे सासलन हां चीनी नम सासन चीनी से फनाम याम मनेबो अइ हुम जाब फनाम सोय जाय तरबूजा नि लैरगा तो सुमायना चिबिहोम जे लाक पाइ तारे होइन चाका सा यारोय खागे तरबूजा यामले तो डस्टबिन खराब सासन ले होइन चीनी याम सासन दबना लोइसन लौरगे मीना ngaw है तरबूजा याम चामलजु कुइरेबो बाइजे भिडियो थागतबा आइजे भिडियो थागतबा कुइरे भिडियो नंबर मतम फंगदेबो अदो ngasi होय इवेंट सकनेबा अदो होय इवेंट सबकाना अतम अजु जगा लेतादे दम नमजलके अइ मपान काइन थोक्रेबा ततिबो तुमबगा चाबगा नै थाउखि सिमले हाइता अदो भिडियो याम तोय तोय थागजमले नुंगाय नुंगाय भिडियो दम मते उति नंबौरागे येले अंगांगे हिंग तुमदबा गानेबा पबजी दम साना लेने मसकसि पबजी दे मा साना लेजे अलगजु होय काजे नुमित तार दम लेजेबो नोंगानदा यादेबो कोसि काजे होय अंगाम सोबुजे उबो यादे तुमबा काइने नको अदो मै उम थाले नोंगालने को थनावने अदो आई तब थबक लेतबनि कई आइता चाक थोंगदेनजे खांगेदा तौरि नुपि थिजलाजे कुम खाजलाई नुपि थिजलाजे चाक थोंगा नुपि ने थोंगबाना नुपि थिजलाजे खालैना अदो हाउंग साजेना हवाई थोंगा सिग को हवाई मुक cái đây này tí lâu lấy đấy giờ năm lấy đấy xin đó quy an lấy đấy quy an chứ thầu xả đấy con đây thầu ngục xanh gì mi này ngo vào hai nữa giờ đây hết đâu thầu ngục buộc ra ba giờ còn nước tức là hai đấy
ꯁꯨꯃꯥꯏꯅ ꯀꯣ ꯉꯧꯁꯤꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯃꯔꯣꯏꯁꯦ ꯑꯣꯠꯁꯜꯂꯅꯤ ꯈꯪꯗꯦꯕ ꯃꯁꯤꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯅꯝꯁꯨ ꯑꯗꯨꯝ ꯊꯥꯖꯜꯂꯅꯤ ꯑꯗꯨꯗ ꯊꯥꯛꯆꯜꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯦ ꯍꯥꯏꯔꯒ ꯑꯣꯠꯈꯥꯏꯔꯦ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯍꯋꯥꯏ ꯇꯦꯡꯀꯣꯠꯁꯦ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯔꯦ ꯍꯥꯏꯔ ꯁꯤꯗꯩꯗ ꯖꯣꯞ ꯂꯣꯏ ꯊꯥꯗꯔꯒ ꯑꯗꯨ ꯍꯟꯗꯣꯛꯑꯦ ꯊꯝꯃꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯒꯣꯔꯣ 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 ꯑꯣꯠꯂꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯪꯕꯥꯏ ꯑꯃ ꯍꯋꯥꯏ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯌꯥꯎꯕꯁꯤꯒ ꯁꯤꯡꯗꯣ ꯍꯩꯖꯤꯟꯕꯤꯔꯝꯃꯅꯤ ꯑꯁ ꯁꯤ ꯉꯥꯏꯔꯦꯗꯅ ꯑꯁ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯂꯨ ꯀꯥꯡꯉꯧ ꯉꯧꯒꯦ ꯂꯥꯟꯅ ꯂꯧ ꯂꯣꯏ ꯑꯂꯨꯁꯤ ꯏꯆꯟꯗ ꯆꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯀꯥꯡꯉꯧ ꯑꯣꯏꯅ ꯉꯧꯁꯜꯂꯒꯦ ꯏꯆꯟꯗ ꯆꯠꯅꯩꯗꯅ ꯑꯂꯨ ꯑꯂꯨ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯚ꯭ꯌꯨꯁꯦ ꯑꯃꯨꯛꯇꯪ ꯎꯍꯟꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯅ ꯊꯥꯎ ꯁꯥꯔꯦ ꯀꯩꯅꯣꯝ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯂꯨꯁꯦ ꯁꯨꯃꯥꯏꯅ ꯐꯠ ꯈꯦꯠꯇꯣꯛꯑꯒ ꯐꯠ ꯁꯣꯏꯔꯦꯗꯅ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯃꯀꯨꯁꯦ ꯂꯪꯊꯣꯛꯀꯅꯧꯕ ꯁꯤꯁꯦ ꯑꯂꯨ ꯃꯀꯨꯅꯦꯕ ꯈꯪꯉꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯩꯕ ꯑꯉꯥꯡꯅꯤꯉꯥꯏ ꯈꯔ ꯐꯠꯇꯕ ꯂꯩꯗꯥꯏꯅꯦ ꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯣꯏ ꯑꯂꯨ ꯃꯀꯨꯁꯦ ꯆꯤꯞꯀꯨꯝꯕ ꯇꯥꯎꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯥꯕꯩꯁꯤꯗ ꯑꯂꯨ ꯊꯥꯗꯔꯦꯅ ꯁꯨꯃꯥꯏꯅ ꯃꯀꯨ ꯊꯥꯎꯗ ꯇꯥꯎꯊꯣꯛꯄꯤꯌꯦꯕ ꯀꯦꯝ ꯂꯥꯎꯅ ꯑꯗꯨꯒ ꯄꯤꯖꯧꯕ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯂꯨꯁꯤ ꯏꯆꯟꯗ ꯆꯟꯅꯩ ꯍꯥꯏꯁꯦ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯍꯤꯡꯕꯗ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯁꯦ ꯏꯆꯟꯗ ꯆꯟꯅꯩ ꯏꯔꯣꯟꯕꯗꯁꯨ ꯁꯣꯟꯅꯩ ꯉꯥꯅꯨ ꯊꯣꯡꯕꯗꯁꯨ ꯊꯥꯛꯏ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯗꯁꯨ ꯍꯣꯏ ꯏꯆꯟꯗ ꯆꯟꯅꯩꯗꯅ ꯑꯂꯨꯁꯦ ꯑꯗꯨꯅ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯂꯨ ꯍꯥꯏꯁꯦ ꯑꯂꯨ ꯈꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈꯤꯅꯤ ꯑꯂꯨ ꯃꯀꯨꯁꯦ ꯃꯨꯟꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯂꯧꯈꯠꯂꯒꯦ ꯁꯤꯗꯤ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯑꯣꯜꯂꯦ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯕꯅꯦꯀꯣ ꯆꯥꯔ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯀꯣꯠꯊꯖꯕ ꯀꯣꯠꯊꯔꯦ ꯃꯔꯣꯏ ꯉꯧꯁꯜꯂꯦ ꯑꯗꯩꯗꯤ ꯆꯅꯝ ꯊꯥꯗꯔꯦ ꯑꯂꯨ ꯀꯥꯡꯉꯧ ꯑꯃꯨꯛ ꯉꯧꯁꯟꯒꯦ ꯇꯧꯕꯗꯨꯗ ꯑꯩ ꯇꯧꯖꯔꯨꯗꯒꯦꯅ ꯁꯨꯃꯥꯏꯅꯀꯣ ꯑꯂꯨ ꯀꯥꯡꯉꯧꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯉꯧꯔꯦꯗꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯃꯨꯟꯗ꯭ꯔꯤꯉꯩꯁꯤꯗꯀꯣ ꯑꯂꯨꯁꯦ ꯊꯣꯛꯑꯦ ꯊꯥꯗꯕ ꯆꯥꯏ ꯂꯥꯎꯅ ꯊꯣꯛꯑꯦ ꯊꯥꯗꯕ ꯑꯂꯨ ꯊꯥꯗꯍꯧꯔꯗꯕꯅꯤ ꯑꯂꯨ ꯍꯣꯏ ꯑꯂꯨ ꯃꯨꯜꯂꯛꯄꯒ ꯃꯔꯣꯏ ꯃꯨꯜꯂꯛꯄꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯅꯕ ꯑꯩ ꯑꯂꯨ ꯑꯇꯥꯎꯕꯗꯣ ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛꯀꯨꯝꯕ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯆꯥꯏꯁꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯁꯦꯀꯠꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯔꯤꯕꯒꯁꯤꯀꯣ ꯆꯥꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯥ ꯌꯦꯡꯉꯣ ꯈꯔ ꯑꯗꯨꯝ ꯆꯟꯕꯅꯦ ꯐꯥꯒꯤꯕꯨ ꯍꯨꯃꯥꯡꯒ ꯇꯥꯏꯌꯦ ꯉꯁꯥꯏꯗ ꯑꯣꯠꯄꯅꯦ ꯑꯂꯨ ꯀꯥꯡꯍꯧꯁꯦ ꯍꯨꯃꯥꯡꯒ ꯇꯥꯡꯉꯩ ꯋꯥꯀꯥꯏꯕꯅꯦ ꯑꯂꯨ ꯀꯥꯡꯍꯧ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯆꯥꯛꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯨꯃꯥꯡ ꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯕꯥꯃꯣꯟ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦ ꯄꯨꯖꯥꯔꯤ ꯑꯣꯏꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯥꯕꯩꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯍꯥꯎꯕ ꯃꯤꯊꯥꯏ ꯑꯃ ꯂꯩꯌꯦꯕ ꯁꯤ ꯃꯤꯊꯥꯏꯁꯦ ꯃꯤꯊꯥꯏꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5 ꯄꯤꯌꯦꯕ ꯁꯤ ꯃꯤꯊꯥꯏꯁꯤꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯤ ꯁꯤ ꯃꯤꯊꯥꯏꯁꯦ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯍꯧꯗꯣꯡꯍꯦ ꯍꯧꯗꯣꯡ ꯂꯩꯔꯝꯃꯦ ꯍꯧꯗꯣꯡ ꯉꯥꯡ ꯃꯤꯊꯥꯏꯁꯦ 10ꯃꯨꯛꯀ ꯍꯥꯜꯂꯦꯕ ꯑꯅꯤꯃꯨꯛ ꯀꯨꯝꯗꯂꯒ ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯃꯤꯊꯥꯏꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯊꯛꯀꯁꯦ ꯃꯊꯛ ꯌꯦꯡꯒꯦꯔꯣ ꯌꯥꯝꯅ ꯂꯧꯊꯣꯛꯑꯦꯕ ꯃꯤꯊꯥꯏꯁꯦ ꯂꯩ ꯃꯤꯊꯥꯏ 10ꯃꯨꯛ ꯍꯥꯡꯉꯦꯕ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤꯁꯦ ꯐꯣꯟꯒꯁꯦ ꯇꯥꯗꯣꯏ ꯀꯥꯏ ꯂꯣꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯨꯝ ꯀꯣꯛ ꯂꯩꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯃꯄꯥꯟ ꯀꯩꯀꯥ ꯊꯣꯛꯄ ꯈꯣꯠꯄ ꯌꯥꯎ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯛ ꯑꯃ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯩ ꯂꯣꯏ ꯅꯝꯃꯛꯑꯒꯦ ꯑꯗꯣ ꯉꯁꯤꯗꯤ
โยกขึ้นมาที่ต้องโยกเป็นน้ำเดือดคุยในส่วนเกมนายาวแล้วนะเกมนายาดีไหมส่วนเตะสโตรมันก็บายบาย